Ngasi numida weram phongkiba paujal pause adagi maruoiba pau khara khangasaraka miyamda khudo tamjage paragam thaudoka mari lenyana Rajnath na cross door da PM Modi da wari sanakrai Union Defense Minister Rajnath Singana ngasi Prime Minister Narendra Modi da mininipurom cross door da unaduna haujik Jammu and Kashmir gi paragam da terrorist singi mathakta chathariba operation sing amade security arrangement gi matangda paudongkhrai Hauji Jammu and Kashmir gi paragam da Indian Security Force singna akama mong da operation chathaduna terrorist sing amadi makhoi ga mari leinaba miyoi singi yumda changtuna red chathabagi thabak sing paikha pahokrai Union Minister Rajnath Singana Prime Minister Narendra Modi unadringai mamangda Parliament South Block da Commissioner gi ground da situation gi matangda Army Chief na madik sumba pawdam sing pi ki haidi Tha asi kunithoi da Kashmir gi paragam na terrorist na chathakiba attack aduda Kashmiri local ama yauna tourist kunganipa hatki badawdo aduna leba asida natana malem gi lebak chingna akaba mongda pendaba phongdoktuna chathakiba attack adu cross border da section hauda bathawdong ni haina phongdokna rakle ngarang nomaijing numita chama kungama thoisuba Prime Minister Narendra Modi gi mangi pata radio da piki bamhaki warolda Paragam tele attack adugi justice sojina purakani haina thajaba piki Paragam thodokta chenariba singi mathakta ahpa charak sing piduna dandi phangangani malem gi lebak punama amadi India gi miyoi crore chamagani funa terrorism gi mayokta leptuna thengnana ba sem sare thodo aduna so olaba imung manung singda justice sojina phangangani haina PM Modi na phongdoki Paragam tele attack aduba akan mamongda condemn toroduna PM Modi na hai attack adu Kashmir gi yeknaba singna tawbo attack ni thaudo aduna mafam adugi chakho thorangi khongjel da akaiba pibani haiki Paragam tele attack adu da terrorism singi ningba kaiba thong sing mami time Jammu and Kashmir da tapna santi hanjelakpa school college sing tapna ka bahorakpa democracy gi mapangal kangka halakpa terrorism da mai panglakpa amade naha sing da khodong saba kaya lakpa ase Jammu and Kashmir gi mayokta leiba terrorist sing na pamde makhoina Jammu and Kashmir asi amuk hana thugaiba pami hainasu PM Modi na makhata na phongdoki makhata rakpa pauda Pakistan da base tawba YouTube channel taraga taruk thingjinkrei Jammu and Kashmir gi paragam da tha asi kunithoi da tele attack chathaduna miyoi kunga taruk hat kharaba matungda Pakistan da base tawba YouTube channel taraga taruk kanglup masel khana hanba yaba pausing Sandorapa amadi national security da kairakpa yabagi oithokpa leibana channel sing asi thingjinkrei hariba Pakistan da base tawba YouTube channel sing thingjimbagi khongthang sing asi Ministry of Home Affairs ki recommendation matung inani Paragam tele attack asi lising aniga subna taraga mapalda Purwa Hama tragedy matung da khwaidagi yamna miyoi hatkiba thawdo amani Paragam thawdo asibu hauji National Investigation Agency NIA na kumna investigation tawri investigation asida Jammu Kashmir ki Inspector General Deputy Inspector General amadi SP singna numi aduda Paragam da lakiba miyoi singda wahang pahong kupna chathari nakal amaramda Indian Army na su Jammu and Kashmir gi mafam kayada high alert oidina paksana lepa leitana such operation sing chathaduna Paragam tele attack ta chenaba terrorist sing phagatnaba hotnaduna leidi Paragam tele attack ki matung tarakpada India pumbagi oina miyamda khorang khoichangna halle amadi leba asigi citizen singna thaudo adubu yaningdabu phongdoktuna makhal makha kayagi khongjak ngasi phawba chathaba leptre makha tarakpa pawda peace dialogue Bharat Sarkar ga sanagadabani proxy warrior ga wari sanabana warasim purakpa ngamloi dipago Manipur da miyam gi lengak leitraba matung haukiba February 18 dagi PR thamduna lamdam asida tangdu leitaba hanjinnaba thorang ama oina lamdam asigi highway khudingmak free moment lahelagani haikibado Regional Indigenous Forum for Peaceful Coexistence Ripako Manipur na taramna okay sahi ani hairaklaba irang asida Manipur dagi mapalamda sakhigadaba makhagi lambida sappada yadraba kanglup amana nongthaki lambida satpada changadaba achauba sempham adugi yenglaga Ripako na mari leinaba Civil Aviation amadi Transport Ministry da haja warul ama pausegi khuthangda thadoki Tharang asi Bharat Sarkarna karigi asuk thengthana lokhapirakpano aduga
ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯋꯦ ꯍꯥꯡꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯕꯤ.ꯖꯦ.ꯄꯤꯅ ꯂꯩꯉꯥꯛꯂꯤ, ꯁꯦꯟꯇꯔꯗꯁꯨ ꯕꯤ.ꯖꯦ.ꯄꯤꯅ ꯂꯩꯉꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯅꯕ ꯍꯣꯠꯅꯈꯤꯗꯕꯅꯣ, ꯑꯗꯨꯒ ꯍꯥꯏꯋꯦ ꯀꯟꯇ꯭ꯔꯣꯜ ꯉꯝꯈꯤꯗꯕꯅꯣ? ꯏꯔꯥꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯅꯥꯍꯜꯂꯒ ꯊꯝꯕ, ꯂꯥꯌꯦꯡꯕꯗ ꯋꯥꯔꯕ ꯂꯩꯅꯥ ꯑꯃꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯊꯝꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟ ꯇꯧꯔꯒ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯂꯧꯔꯤꯕꯅꯣ? ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯁꯦꯟꯇꯔꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯝꯂꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯅꯍꯥꯟꯅ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯇꯔꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯥꯔꯃꯤ, ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯇꯝꯄꯥꯛ ꯂꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯒꯠꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯏꯍꯧ ꯀꯌꯥ ꯑꯁꯤ ꯅꯝꯊꯅꯕ ꯊꯥꯖꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯂꯝꯗ ꯆꯠꯊꯔꯤꯕ ꯑꯥꯏꯟ ꯊꯨꯒꯥꯏꯕ ꯊꯕꯛꯁꯤꯡꯗꯤ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯕꯒꯨꯝ ꯊꯝꯂꯤ꯫ ꯃꯁꯤꯅꯗꯤ ꯏꯔꯥꯡ ꯑꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯗꯧ ꯃꯥꯟꯗꯦ꯫ ꯃꯄꯥꯜ ꯊꯣꯡꯗꯨꯅ ꯅꯈꯣꯏ ꯃꯁꯦꯜ ꯃꯣꯠ ꯃꯥꯟꯅꯗꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯄꯤ.ꯑꯥꯔ. ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯤ.ꯑꯥꯔ. ꯂꯥꯛꯍꯟꯈꯤꯕꯁꯤ ꯐꯝꯕꯥꯜ ꯂꯥꯡꯗ ꯊꯋꯥꯏ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯃꯤꯍꯨꯠ ꯈꯔꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯂꯥꯜꯂꯣꯏ꯫ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 9ꯗꯒꯤ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯕ ꯀꯥꯡꯂꯨꯞ ꯑꯃ, ꯍꯥꯏꯋꯦ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯃ, ꯅꯥꯀꯜ ꯑꯅꯤ ꯊꯣꯛꯍꯜꯂꯦ꯫ ꯃꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯁꯥꯡꯊꯅꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯋꯦ ꯄꯣꯂꯤꯇꯤꯛꯁꯅ ꯁꯥꯟꯅꯔꯤ꯫ ꯍꯥꯏꯋꯦꯒꯤ ꯅꯥꯛꯌꯦꯠꯇ ꯈꯨꯟꯗꯥꯔꯤꯕ ꯑꯀꯛꯅꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯀꯛꯅꯕ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯣꯅ ꯈꯨꯗꯛꯇ ꯊꯤꯡꯕ ꯉꯝꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯌꯥꯅꯗꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯍꯜꯂꯒ ꯌꯦꯡꯁꯤ, ꯌꯥꯅꯗ꯭ꯔꯒ ꯍꯥꯏꯋꯦ ꯑꯃꯨꯛ ꯊꯤꯡꯖꯤꯟꯁꯅꯨ ꯍꯥꯏꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯤꯡꯉꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯕꯗꯒꯤ ꯍꯥꯏꯋꯦ ꯊꯤꯡꯂꯤꯕ ꯀꯥꯡꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯎ ꯆꯥꯎꯍꯜꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯄꯤꯁ ꯗꯥꯏꯂꯣꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯣꯛꯁꯤꯁ ꯋꯥꯔꯤꯌꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯨ ꯆꯠꯅꯍꯜꯂꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯩꯇꯩꯈꯛꯀꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯅꯠꯇꯕ ꯀꯥꯡꯕꯨꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯗꯕꯅꯤ ꯍꯥꯏꯅ ꯔꯤ.ꯄꯥꯎ.ꯀꯣ.ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯦꯔꯦꯜ ꯑꯦꯜ.ꯁꯤ. ꯈꯨꯃꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯨꯏꯅ ꯆꯤꯛꯄꯗ ꯃꯤꯑꯣꯏ 8 ꯁꯤꯈ꯭ꯔꯦ, ꯂꯥꯈ 2 ꯔꯣꯝ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯔꯦꯕꯤꯁ, ꯍꯥꯏꯗ꯭ꯔꯣꯐꯣꯕꯤꯌꯥ ꯅꯥꯗꯨꯅ ꯃꯤꯑꯣꯏ 8 ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯂꯥꯈ 2 ꯔꯣꯝ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯚꯦꯇꯔꯅꯔꯤ ꯑꯦꯟꯗ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯒꯤ ꯐꯪꯕ ꯗꯇꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯚꯦꯇꯔꯅꯔꯤ ꯑꯦꯟꯗ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯍꯨꯏ ꯍꯧꯗꯣꯡ 18,963 ꯑꯦ.ꯑꯥꯔ.ꯚꯤ. ꯗꯣꯗꯦꯁ ꯚꯦꯇꯔꯅꯔꯤ ꯍꯣꯁꯄꯤꯇꯥꯜ, ꯗꯤꯁꯄꯦꯟꯁꯔꯤ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯀ꯭ꯔꯥꯐꯀꯤ ꯈꯨꯠꯊꯥꯡꯗ ꯍꯨꯏ ꯑꯃꯁꯨꯡ ꯍꯧꯗꯣꯡꯗ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠꯀꯤ ꯚꯦꯇꯔꯅꯔꯤ ꯑꯦꯟꯗ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯁꯤꯗ ꯑꯦ.ꯑꯥꯔ.ꯚꯤ. ꯀꯦꯝꯞ 494 ꯍꯥꯡꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯞ 593 ꯄꯥꯡꯊꯣꯛꯇꯨꯅ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯟꯅ 39,132ꯗ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯚꯦꯇꯔꯅꯔꯤ ꯑꯦꯟꯗ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯋꯥꯔꯜꯗ ꯚꯦꯇꯔꯅꯔꯤ ꯗꯦ 2025ꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏ ꯄꯣꯄꯨꯂꯔ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯉꯔꯥꯡ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦ.ꯑꯥꯔ.ꯚꯤ. ꯗ꯭ꯔꯥꯏꯚ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯚꯦꯇꯔꯅꯔꯤ ꯑꯦꯟꯗ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯥꯔ.ꯀꯦ. ꯈꯣꯒꯦꯟꯗ꯭ꯔꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯅ ꯌꯨꯝꯗ ꯌꯣꯛꯄ ꯍꯨꯏ ꯍꯧꯗꯣꯡ 250 ꯔꯣꯝꯗ ꯑꯦ.ꯑꯥꯔ.ꯚꯤ. ꯀꯥꯞꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯑꯔꯣꯏꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯋꯥꯔꯜꯗ ꯚꯦꯇꯔꯅꯔꯤ ꯗꯦ ꯄꯥꯡꯊꯣꯛꯇꯨꯅ ꯚꯦꯇꯔꯅꯦꯔꯤꯌꯟꯁꯤꯡꯅ ꯁꯥ-ꯁꯟꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ, ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯁꯦꯐꯇꯤꯁꯤꯡꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯅꯤꯃꯦꯜ ꯍꯦꯜꯊ ꯇꯦꯁꯠ ꯑꯦꯟꯗ ꯇꯤꯝ ꯍꯥꯏꯕ ꯇꯤꯝꯗ ꯋꯥꯔꯜꯗ ꯚꯦꯇꯔꯅꯔꯤ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯁꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠ-ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤꯕꯨ ꯑꯣꯠ-ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯄꯗꯒꯤ
नुपी अदुगी मपुरोइबा पुलिसना फाखरे पाव असिना हाई ngarang पुलिसना फाखरबा मियोइ अदुदि खाइदेम नौचा चही कुनगा निपाल अपोपा जोगिंद्र कवी बिष्णुपुर डिस्ट्रिक्ट की तंगजेंग अहलुप्तगिनी हौजिंगना इम्फाल ईस्ट की न्यूज चकोंदा लेबनी हाइरे माकी नुपी नेंगनई होई चही कुनगा मंगाना महापु मपुरोइबा खाइदेम नौचा अमदि इमुंग मनुंगी मियोइसिंगना ओट नैपदगी सोक्तुना हौजिक चुरुचांबा डिस्ट्रिक्ट हॉस्पिटल दा लाइकना दुना लेरे हाइना ngarang चुरुचांबा वुमेन पुलिस स्टेशन दा वाकलपदगी पुलिस ने 0 FIR अमा लखोटकी लोइनुना केस अदुगा मरी लेनिना वुमेन्स पुलिस स्टेशन इम्फाल ईस्ट नसु 0 FIR अमा रजिस्टर तौबगा लोइनुना मखा ताबा इन्वेस्टिगेशन की दमा पुलिस ना फगतकी बनि हाइरे।